ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯇꯥꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯀꯤꯕ ꯐꯥꯎꯕ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯥꯔꯤ ꯋꯦꯁ ꯕꯦꯡꯒꯣꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯀꯣꯄꯜꯁ ꯃꯇꯩ ꯃꯅꯥꯎ ꯑꯃꯅ iPhone 14 ꯂꯩꯅꯕꯒꯤꯗꯃꯛ ꯃꯁꯥꯃꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯊꯥ 9ꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯌꯣꯟꯊꯣꯛꯈꯤ iPhone ꯑꯁꯤ ꯂꯩꯔꯒ Instagramꯗ ꯔꯤꯜꯁ ꯁꯦꯝꯕ ꯄꯥꯝꯕꯒꯤꯅꯤꯀꯣ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯇꯣꯞꯄ ꯃꯆꯥ ꯑꯃ ꯌꯣꯟꯊꯣꯛꯄꯒꯤ ꯄ꯭ꯂꯥꯟ ꯇꯧꯈꯤ ꯑꯁꯨꯛ ꯂꯥꯏꯔꯕ ꯃꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ iPhone ꯂꯩꯔꯤꯕꯅꯣ ꯄꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯃꯤꯌꯥꯝꯅ ꯈꯪꯂꯛꯈꯤ ꯀꯣꯟꯅ ꯄꯨꯂꯤꯁꯅ ꯑꯉꯥꯡ ꯑꯗꯨ ꯔꯤꯀꯣꯚꯔ ꯇꯧꯈꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯖꯔꯤꯕꯁꯤ ꯅ꯭ꯌꯨꯁ ꯑꯃ ꯅꯠꯇꯦ ꯃꯁꯤ ꯋꯥꯔꯅꯤꯡ ꯁꯥꯏꯟꯅꯤꯀꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯔ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯁꯣ ꯑꯣꯐ ꯇꯧꯕꯒꯤ ꯆꯠꯅꯕꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯈꯟꯒꯗꯕ ꯋꯥꯈꯜꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯇꯧꯍꯩꯗꯕ ꯎꯍꯩꯗꯕ ꯃꯌꯥꯝ ꯑꯃ ꯆꯠꯊꯔꯛꯂꯤ ꯔꯤꯜꯁꯀꯤꯗꯃꯛ ꯂꯥꯏꯛꯀꯤꯗꯃꯛꯇ iPhone ꯂꯩꯅꯅꯕ ꯆꯥꯕ ꯆꯥꯗꯕ ꯂꯩꯕ ꯂꯩꯇꯕ EMIꯗ ꯊꯤꯔꯒ ꯂꯩꯅꯔꯤ ꯑꯌꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯋꯥꯈꯜꯗ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯑꯇꯥꯡꯕ ꯄꯣꯠ ꯆꯩ ꯂꯩꯕ ꯁꯣ ꯑꯣꯐ ꯇꯧꯕ ꯎꯠꯊꯣꯛꯄꯁꯤꯅ ꯍꯦꯟꯅ ꯏꯖꯠ ꯐꯪꯉꯤ ꯏꯖꯠ ꯂꯩ ꯍꯥꯏꯅ ꯂꯧꯅꯔꯤ ꯂꯥꯏꯛ ꯚ꯭ꯌꯨꯁꯀꯤꯗꯃꯛ ꯇꯧꯍꯩꯗꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯆꯠꯊꯔꯤ ꯇ꯭ꯔꯦꯟꯒꯤ ꯇ꯭ꯔꯦꯛ ꯃꯈꯥꯗ ꯆꯪꯗꯨꯅ ꯚ꯭ꯌꯨꯁ ꯂꯥꯏꯛꯀꯤꯗꯃꯛꯇ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯅ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯧꯔꯛꯂꯕꯅꯤ ꯑꯇꯣꯞꯄ ꯌꯦꯡꯕꯗ ꯎꯍꯩꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯎꯔꯛꯂꯤ